Manipur ki tha kunhumdoi farakadoraba crisis asibu leba asigi saknaraba politician officials sing yauna intellectual kharana restless amadi colonial oiba mawongda yenglakpabu Lok Sabha ki MP Dr. Bimol Akoijam na pendaba amadi nungnangba fongdorakli Dr. Bimol na social media ki platform ama oriba X ta thagalakpa post amada Communal violence ase India ki awang nongpokta leiriba miyam ki masak natte masi India lengak na British colonial era ki policies sing chalairakpadagi thoglakpa pothok amani hairi Manipur ki wathok asi chahi humdra manga mamangdagi leirakpana waroshin purakpada matam changani haibu wafambo MPS na awangba thakta yaningdaba fongdokpaga loinana asiguma wafam asi thokliba irang asibu center amadi state authority na lakshinba ngamdaba adubu na thainaba hotnabani Laiba asida thokiba communal violence sing ningsing haningi haiba wafam thamladuna laiba asigi policy makers singna haukraba soiba singadu masana yazaduna saktam gi khenaba thamdana lamdam asida thokliba irang asigi waroshin purakna bohona biu hairakli